India qualify oiba ngamdrabasu mapa mapu Indian oiba sanaroi kaya amadi tongan balaibak singi mahut sinduna sanagadauri. Tournament asida yawgadaba mapa mapu Indian oiba sanaroi sing adugi manungda New Zealand ge Sarpreet Singh, Qatar ge Tassin Mohammad Jamshid, Australia ge Nissan Belupile amadi Democratic Republic of Congo ge Samuel Motosami yauri. India na FIFA World Cup qualify oiba ngamjadrabasu Indian gi macha masu sing asinadi malem gi thakta pangthokadawriba tournament asida saru yaduna leibak asigi mafam ama kanba ngamgadauri. New Zealand gi damak sanagadawriba Sarpreet Singh team asigi attacking midfielder ni mahak Auckland da Indian Punjabi gi imung amada pokhibani mahak FIFA World Cup da New Zealand gi damak saru yaba ahanba South Asian sanaroi ni. Tournament asida Qatar gi damak sanagadawriba Tassin Mohammad Jamshid masagi chahi tara mapan khaktamak ngaidiba sanaroi ni mahak Qatar Stars League Club Al Duhail amasung Qatar National Team gi winger ni mahak FIFA World Cup lishingani kuntaruki Qatar gi final 26 member squad ta yawrakhibani amaromda Australia gi damak tournament asida saru yagadawriba Nissan Belupile masagi chahi kunmanga sure mahak team asigi winger roina sanabani Nissan Melbourne gi Malaysian Tamil mapa amasung Anglo Indian mama na pokpani mahaksu Australia gi damak tournament asigi final 26 men squad khangatpada yawrakhibani nakal amaromda amok Democratic Republic of Congo gi damak tournament asida saru yagadawriba Samuel Motosami central amasung defensive midfielder ni mahak Paris ta tongan ba ethnic background gi imung amada pokhibani mahak team asigi khwaidagi maruoiba sanaroi singi manungda ama oiribani